ꯃꯪꯂꯥ ꯈꯪꯗꯦ ꯃꯁꯥꯅ ꯃꯁꯥ ꯐꯥꯎꯕ ꯀꯥꯎꯕꯒꯨꯝ ꯇꯔꯪ ꯃꯥꯂꯪ ꯑꯃꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯕꯒꯨꯝ ꯋꯥꯅ ꯂꯩꯔꯤ꯫ ꯋꯥꯈꯜꯅꯦꯁꯨ ꯍꯥꯏꯅꯤꯡꯗ ꯇꯥꯏꯕꯪ ꯃꯥꯁꯨ ꯑꯩꯉꯝꯗ ꯑꯋꯥꯃꯩꯆꯥꯛ ꯍꯦꯟꯅ ꯍꯥꯞꯂꯕꯒꯨꯝꯁꯨ ꯊꯣꯛꯂꯔꯦ꯫ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯄꯥꯡꯂꯛꯄ ꯅꯨꯃꯤꯠꯁꯅꯥ ꯑꯅꯤꯗꯣ ꯆꯣꯛꯊꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗ ꯃꯃꯤ ꯁꯥꯃꯤꯁꯨ ꯎꯔꯛꯏ꯫ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯁꯛꯇꯝꯗꯣ, ꯃꯥꯕꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯝꯂꯤꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯁꯥ ꯈꯪꯗ ꯅꯣꯛꯐꯦꯠ ꯇꯧꯖꯈꯤ ꯃꯍꯥꯛꯁꯨ꯫ ꯅꯥꯀꯣꯡꯗ ꯇꯥꯔꯛꯏ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯗꯣ꯫ ꯁꯣꯟꯊꯥꯡꯅꯅ ꯇꯥꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯃꯤꯠꯇꯨ ꯍꯤꯅ ꯄꯥꯡꯗꯨꯅ ꯎꯔꯤꯕ ꯁꯛꯇꯝꯗꯣ ꯃꯌꯦꯛ ꯁꯦꯡꯍꯟꯅꯕ ꯍꯣꯠꯅꯖꯩ꯫ ꯅꯪꯕꯨ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯄꯨꯡ ꯑꯃ ꯆꯪꯅ ꯇꯧꯕ ꯗꯥꯏꯂꯥꯏꯁꯤꯁ ꯁꯔꯖꯔꯤꯗꯣ ꯂꯣꯏꯔꯕ ꯇꯨꯡꯗ ꯍꯧꯖꯤꯛ ꯈꯛꯇ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯁꯤꯂꯩ ꯃꯃꯤꯠ ꯐꯖꯅ ꯄꯥꯡꯉꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡꯗꯨꯗꯤ ꯇꯞꯅ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫ ꯑꯀꯣꯏꯕꯗꯨ ꯀꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯝꯕ ꯃꯍꯥꯛꯇꯣ ꯅꯨꯡꯁꯤꯅ ꯃꯃꯣꯟ ꯇꯝꯂꯝꯕ ꯋꯥꯍꯩꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯋꯥꯈꯜꯁꯨ ꯆꯣꯏꯊꯣꯛꯇ ꯅꯤꯡꯁꯤꯡꯂꯛꯏ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯂꯥꯛꯂꯦ ꯍꯥꯏꯕꯗꯣ꯫ ꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯇꯞꯅ ꯃꯃꯤꯠ ꯀꯨꯞꯄꯤ꯫ ꯁꯔꯖꯔꯤ ꯂꯣꯏꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕꯅ ꯃꯁꯥꯗꯣ ꯌꯥꯝꯅ ꯁꯣꯟꯊꯅꯁꯨ ꯎꯔꯦ꯫ ꯄ꯭ꯔꯤꯇꯤꯅꯥ ꯁꯤꯂꯩꯒꯤ ꯅꯥꯔꯨꯝꯒꯤ ꯁꯥꯏ ꯈꯔ ꯅꯥꯟꯊꯔꯤꯕꯗꯣ ꯃꯅꯥꯗ ꯍꯥꯏꯔꯞ ꯌꯦꯞꯁꯤꯟꯕꯤ꯫ ꯅꯁꯥꯗꯣ ꯆꯣꯛꯊꯅꯁꯨ ꯎꯔꯦ, ꯉꯥꯛꯇꯪ ꯄꯣꯊꯥꯔꯣ, ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯖꯤꯟꯗꯕꯤ ꯄꯣꯊꯥꯔꯣ ꯇꯨꯃꯤꯟ꯫ ꯉꯁꯤꯗꯒꯤ ꯅꯪꯁꯨ ꯅꯥꯕ ꯐꯔꯗꯧꯅꯤ꯫ ꯁꯤꯂꯩ ꯃꯄꯤ ꯏꯔꯥꯠ ꯆꯦꯜꯂꯛꯏ, ꯑꯗꯨꯕꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯍꯣꯏ, ꯑꯩ ꯅꯥꯕ ꯐꯔꯗꯣꯏꯅꯤ꯫ ꯑꯗꯨꯅꯦꯕ, ꯈꯔ ꯊꯨꯅ ꯐꯔꯣꯀꯣ, ꯑꯗꯨꯒ ꯑꯩꯒꯤ ꯁꯦꯟꯗꯣꯏ ꯄꯤꯕ ꯍꯧꯅꯕ꯫ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯂꯛꯏ ꯁꯤꯂꯩꯗꯣ꯫ ꯄ꯭ꯔꯤꯇꯤꯅꯥ ꯁꯤꯂꯩꯒꯤ ꯁꯨꯞꯂꯤꯕ ꯐꯩꯖꯨꯞꯇꯣ ꯁꯦꯝꯖꯤꯟꯕꯤ ꯔꯨꯝ ꯍꯤꯇꯔꯗꯣ ꯑꯃꯨꯛ ꯊꯥꯕꯤꯔꯒ, ꯅꯣꯡ ꯇꯥꯕꯁꯤꯗ ꯅꯁꯥꯗꯣ ꯏꯪꯍꯟꯒꯅꯨ꯫ ꯅꯪꯒꯤ ꯑꯅꯥꯕꯁꯤꯕꯨꯗꯤ ꯃꯇꯝ ꯅꯥꯏꯗꯕ ꯅꯪꯒꯤ ꯂꯣꯛ ꯂꯥꯏꯍꯧꯗꯨꯅ ꯍꯦꯟꯅ ꯀꯤ ꯑꯩ꯫ ꯌꯥꯔꯦ ꯆꯠꯂꯣ, ꯑꯩ ꯉꯥꯛꯇ ꯇꯨꯃꯤꯟ ꯇꯨꯝꯒꯦ꯫ ꯆꯕꯦꯡ ꯆꯕꯦꯡ ꯌꯥꯝ ꯉꯥꯡꯉꯦ, ꯑꯁꯥꯏ ꯆꯠꯂꯣꯕ꯫ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯛꯂꯒ, ꯊꯣꯛꯆꯔꯒꯦ ꯑꯩꯗ, ꯇꯨꯝꯍꯧꯔꯣ ꯅꯪ꯫ ꯃꯥꯅ ꯅꯥꯔ ꯂꯩꯕꯁꯤꯗ ꯋꯥ ꯉꯥꯡꯖꯗꯕꯤꯒꯁꯨ ꯁꯥꯔꯗꯅ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯛꯏ꯫ ꯌꯦꯡ ꯂꯩꯔꯅꯨ, ꯇꯨꯝꯒꯦ ꯍꯥꯏꯗꯥꯏ ꯇꯨꯝꯃꯣ꯫ ꯑꯩꯁꯨ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯂꯣꯏꯗ꯭ꯔꯤꯝꯅꯤ, ꯑꯁꯣꯝꯗ ꯋꯥꯈꯜ ꯑꯝꯇ ꯆꯪꯗꯕꯗꯨꯗ ꯁꯤꯗ ꯁꯨꯝ ꯂꯩꯔꯕ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯄ꯭ꯔꯤꯇꯤꯅꯥ, ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯕꯨꯁꯨ ꯌꯥꯝ ꯋꯥꯍꯜꯂꯤ꯫ ꯍꯥꯏꯔꯒ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ ꯃꯇꯧꯗꯣ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯣ ꯂꯣꯠꯁꯤꯜꯂꯒ ꯁꯥꯎꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯣꯝꯂꯤ ꯄꯣꯝꯂꯤ ꯇꯧꯔꯤꯕ ꯈꯖꯥꯏꯗꯨꯗ ꯑꯃꯨꯛꯇꯪ ꯈꯨꯄꯥꯛꯁꯤꯅ ꯊꯧꯒꯜ ꯇꯧꯔꯛꯑꯗꯤ ꯁꯦꯠ ꯑꯣꯏꯕꯒ ꯄꯨꯡꯇꯣꯛ ꯇꯣꯛꯆꯔꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯩꯅ ꯋꯥꯅ ꯂꯥꯏꯌꯦꯡꯉꯤꯁꯦ ꯑꯔꯦꯝꯕꯗ ꯂꯣꯏ ꯇꯥꯍꯟꯅꯕ ꯁꯤꯜꯂꯛꯀꯅꯨ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯆꯨꯝꯅ ꯂꯩꯔꯤꯕ ꯐꯩꯖꯨꯞꯇꯣ ꯁꯦꯝꯖꯤꯜꯂꯤ꯫ ꯑꯇꯩ ꯃꯥꯅ ꯌꯦꯡꯕ ꯌꯥꯕ ꯈꯔ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯁꯤꯃꯗꯤꯅꯦ ꯁꯤꯗ ꯂꯩꯇ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯆꯥꯕ ꯌꯥꯕ ꯀꯩꯅꯣ ꯏꯃꯥꯗ ꯁꯦꯝꯍꯜꯂꯒ ꯄꯨꯍꯜꯂꯛꯑꯒꯦ꯫ ꯉꯥꯛꯇꯪ ꯄꯣꯊꯥꯔꯒ ꯌꯨꯝꯗ ꯍꯟꯁꯤꯗ꯫ ꯑꯩ ꯁꯤꯗ ꯂꯩꯕ ꯍꯩꯅꯗꯦꯕ, ꯑꯗꯨꯒ ꯏꯃꯥꯗꯨꯁꯨ ꯑꯔꯦꯝꯕꯗ ꯋꯥꯅꯕꯅꯤ꯫ ꯌꯥꯔꯣꯏꯗꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯍꯟꯒꯦ ꯍꯥꯏꯔꯁꯨ ꯍꯌꯦꯡ ꯄꯣꯊꯥꯔꯣ, ꯋꯥ ꯉꯥꯡꯒꯅꯨ꯫ ꯑꯗꯨꯕꯨ ꯁꯤꯂꯩ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯌꯥꯅꯤꯡꯗꯅ꯫ ꯑꯁ ꯄ꯭ꯔꯤꯇꯤꯅꯥ, ꯏꯃꯥ ꯍꯣꯏ ꯇꯥꯃꯣ ꯍꯣꯏꯒꯤ ꯃꯥꯡꯗ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯅꯤꯕ꯫ ꯅꯪꯅ ꯑꯩꯒꯤ ꯇꯧꯕꯤꯔꯤ ꯃꯌꯥꯝꯁꯦ ꯑꯩ ꯁꯨꯝ ꯏꯀꯥꯏꯔꯛꯏ꯫ ꯀꯔꯤꯕ ꯏꯀꯥꯏꯌꯦꯕ? ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗꯒꯤ ꯅꯪꯕꯨ ꯏꯀꯥꯏꯕ ꯈꯪꯉꯛꯏꯅꯣ? ꯍꯣꯔꯦꯟ ꯗꯥꯏꯔꯤꯗꯔ ꯀꯦꯂꯦꯟꯗꯔꯗꯔ ꯑꯃ ꯏꯁꯤꯜꯂꯨꯒꯦ꯫ ꯑꯁ ꯄ꯭ꯔꯤꯇꯤꯅꯥ, ꯇꯥꯅꯤꯡꯗꯦꯀꯣ ꯅꯨꯄꯤ ꯅꯪ ꯑꯃꯅꯦ꯫ ꯑꯩ ꯁꯨꯝ ꯐꯨꯅꯤꯡꯉꯛꯇꯣꯔꯦ꯫ ꯑꯩꯅ ꯇꯧꯔꯤꯁꯦ ꯐ꯭ꯔꯤꯗ ꯅꯠꯇꯤꯌꯦ, ꯁꯦꯟꯗꯣꯏ ꯄꯨꯂꯞ ꯌꯥꯎꯅꯅꯦ ꯄꯨꯟꯅ ꯂꯧꯗꯣꯔꯤ ꯍꯥꯏꯔꯦꯗꯅ꯫ ꯁꯤꯂꯩ ꯋꯥꯒ ꯃꯈꯥ ꯇꯥꯖꯔꯛꯇ꯭ꯔꯦ꯫ ꯇꯨꯃꯤꯟ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯊꯣꯛꯇꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯄ꯭ꯔꯤꯇꯤꯅꯥ ꯃꯥꯁꯨ ꯃꯇꯧꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥ ꯊꯣꯛꯈ꯭ꯔꯕꯗ ꯁꯤꯂꯩ ꯁꯣꯔ ꯑꯃ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯇꯨꯅ ꯔꯨꯝꯗꯨꯒꯤ ꯏꯉꯧ ꯉꯧꯅ ꯂꯩꯔꯤꯕ ꯁꯤꯂꯤꯡ ꯃꯊꯛꯇꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯗꯥꯇꯣꯟ, ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ꯭ꯔꯥ? ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯔꯦ꯫ ꯋꯥꯏ ꯍꯥꯏꯍꯩꯗꯦ ꯍꯥꯏꯅꯩ, ꯑꯗꯨꯕꯨ ꯑꯩ ꯑꯣꯏꯗꯕꯗꯤ ꯉꯥꯡꯅꯤꯡꯗ꯭ꯔꯦ꯫ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ꯫ ꯗꯥꯇꯣꯟꯒꯤ ꯃꯁꯛ ꯎꯔꯛꯇꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯃꯛꯂꯦ꯫ ꯅꯪꯗꯤ ꯑꯩꯒꯤ ꯄꯥꯎꯁꯨ ꯇꯥꯔꯝꯂꯣꯏꯀꯣ ꯗꯥꯇꯣꯟ꯫ ꯋꯥꯈꯜ, ꯊꯋꯥꯏ, ꯊꯃꯣꯏ ꯃꯈꯣꯏ ꯄꯨꯝꯅꯃꯛꯇꯤ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯦ꯫
मागिनी हाइना लेहौरिबा हाइबदो पोलोइगी मईदा उत ओइना लीमना मांखिगदौरबा पांगल याउद्रबा हक्चांग पलांगदो मधु खक्तमा ngaihori वाखल लमाइदा चुमथांग मसु तरेटना चेनी येख्रबा सक्तम ओइबना निंगसिंगबगी मथौसु ताहंदा काउथोकपगी थौनासु लेहंदा वाना पांगलंबा मिट्सना अनीदो तपना तपना उइसिनख्रे प्रीतिना मागी केविन मनुंग चंगकपदा लंचेनबा टेबल वांगमगी चेयरदा फमदुना लेरमली चेख्रसु पाइदुना कुपथाना येंगदुना लेइबगी ममीसु तारी तपली तपली चंगसिलक्तुना मागी चेयरदा फमथै लंचेनबना पाइरनबा चेदो टेबल मथक्ते इरेंजना थमखिदुना अवाबा सोरम होंथोरई वाखला औरब्रा पथाहलंबनी मसादे कैसु तोहौदब नत्रा तहौद्रे अदु कैनो येंगमिदुबो लंचेन ममाई मखुद अनि चंगना नाथदुना प्रीतिनादे येंगलई हप्ता अमदा यामद्रबदा 3-4 times तौगदबनी अदुबु मचा थोइगी सिदे मागी केदौरे हाइनो आई पाखले आई क्या कैनो मयेक अमदा सेंगो मागी दि नुक्ति तौदबा याररोय किडनी फेलर स्टेज 4 से ओइरमबना मसिसु ग्यान ताद्रे डायलिसिस न ओइबा यारकतबा मानदे प्रीतिना सोरगदो होनफम खंगक्त्रे मसादो इफुन फुनगलई लंचेनबा तपना मखा तारई अथुबा मतमदा डोनर अमा थिहौनबा तौसि प्रीतिना खंजल तनिक तनिक हाइरई मराइबक सुख थीबसिबु कैनो आई वखल थोक्त्रे माबु नाबा भरतबनी हाइना अइना थेमजिनबिरगा लाकपदा ngairibani aduga muk tariba pausibu upai leite प्रीतिना masina tana topo upai leitre डोनर अमा थीनबा तौसे किडनी ट्रांसप्लांट हाइबसिना अखोइगे रोइबा उपाय ओइगदौरिबनी पैसादि क्यामु लौगनी आई डॉक्टर लोयागा तानरखिगे इचनमकनि खनख्रबनी मबुंग आई लेरिंगी इचनबु कैसु तोहल्लोय लंचेनबगी असाव मत उत्तुना अमु हाइरई मसादा सिम्पटम्स उत्पदी कुइरम लगनी अदुबु मखोइना हन्ना येंगबिदबगुम लास्ट स्टेज ता तारबा मतमसिदा खंगपा पोइरैबुदि आई कैदंगनुंदा ngakpiba ngammaroi wajasanu माना वारी दुदगी अंगांगसिना सरुक चाम हिना वारी बनि हाइबसे खंगजसनु एग्यालन लंचेन ब फमलंबदगी हगोतख्रे टेबल मथक्ता लैब चेदा टाइप पाइखतुना थोख्रे अहल मतम ओइशिलक्तुना तुंगी पुंसी तेंसिलक्लबा मचा ममोगी मतौ येंग मसुगी नुसिबा मिकौदा पोथाजदुना लेगदबा मतमसिदा मचागी मतौबु येंगद्रा ममोंगना युम थादोक्तुना चटखिगबगिबो वागद्रा ममा मपा अनिदुदि तोफोम खंगदा लैतादा चाबा थकपा चंगदा लैरे सनातोंबीना मागी नुपादा येंगलगा बाबा थोइबदि अंगावबा अमगुम कादगी सुमपान थोक्तना अदुमक माथंतगी वाखल अमदा लैख्रे अखोइबु सुमाइना सुम लैबा यादोरिब्रा सोमोजिन हाइरे तोफोम खंगद्रे हाइबगी मतागुम सना करिनो अखोइना हुजुक तौगदौरिबसिबो पुलिस ताक्सी हाइबसु नचासिना यादे थीबा याबसु थीरेदना अखोइबु करि तौसे हाइरिबनु सनातोंबी खोंजल खरा तपथन हाइरई थोइबगा वा तानबदी ओइररोय इस्तागी ममानबसिंगदुगने खनबदी सिना फरोइद्रो सोंगोरसिसु वाखल हाइबे तौई अदुगा मागी नुपीदे येंगक्तुना होइने सना मदुना फगदबा माली सनातोंबी वाखल खरा यांगसबा मतौदा मखामुक तारई आई फोन तौरगे अदुगा वारी साननबा फोन दा सानबना कानरोय ब्रिजेस तो सिदा लाओना हाइको तबने इना सानबना कोथोकनी सनातोंबी होई हाइना ब्रिजेस तो फोन तौख्रे हेलो इमा ब्रिजेस ताई इमा कई लेरगे इबुंगो इमादी नतावगी मतौसे येंगबा ngamdre साकसु साव हाइबा यादे मागी कादा तुमक उंगदुना लेरगलिबसे कुइरगलेने ब्रिजेसु खंगलिबनी मतावगी मतौ अदुबु मासु हाइफम खंगदा तुमिन लै सनातोंबीना अमु नखोय अहुम सुने संगलबदी होरेन ओइरबसु हयेंग ओइरबसु अमुक्ता लाकेरो नपागे इगसे तौफम खंगद्रेनि हे नुंगाइजदे ब्रिजेस तो अहन मतम ओइशिलक्लबा
ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯁꯣꯃꯣꯔꯖꯤꯠꯀꯤ ꯈꯟꯕꯗ ꯃꯇꯥꯎꯅ ꯑꯔꯣꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯂꯨꯕꯅ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯇꯥꯍꯜꯂꯕꯁꯨ ꯊꯥꯗꯣꯛꯂꯨꯕ ꯏꯟꯊꯣꯛꯂꯨꯕꯗꯤ ꯌꯥꯗꯕꯅ ꯍꯥꯏꯔꯛꯏ ꯊꯦꯝꯖꯤꯟ ꯋꯥꯍꯩ ꯑꯣꯏꯗꯨꯅ꯫ ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯑꯩꯈꯣꯏ ꯂꯥꯛꯀꯦ꯫ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩ ꯏꯃꯥꯒ ꯕꯕꯥꯒ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯤꯒꯅꯨ꯫ ꯑꯩ ꯖꯥꯟꯒ ꯂꯟꯆꯦꯟꯕꯒꯗꯁꯨ ꯍꯥꯏꯈꯤꯒꯦ, ꯑꯗꯨꯒ ꯍꯣꯔꯦꯟ ꯂꯥꯛꯅꯕ ꯇꯧꯔꯒꯦ꯫ ꯁꯣꯏꯗꯕꯤ ꯂꯥꯛꯎꯀꯣ, ꯏꯃꯥ ꯍꯣꯏ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯕꯅꯤ꯫ ꯕ꯭ꯔꯤꯖꯦꯁꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯔꯒ ꯀꯣꯜ ꯊꯝꯅꯈ꯭ꯔꯦ꯫ ꯋꯥꯈꯜꯗꯤ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯕ꯭ꯔꯤꯖꯦꯁ ꯄꯣꯏꯔꯩꯅ ꯑꯣꯏꯔꯝꯒꯗꯕ ꯐꯤꯕꯝ ꯃꯥꯁꯨ ꯂꯥꯝꯁꯤꯟꯕ ꯐꯪꯕꯅ ꯋꯥꯖꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯄꯣꯏꯔꯩ, ꯅꯪꯅ ꯋꯥꯈꯜ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯈꯟꯊꯔꯝꯂꯕꯗꯤ ꯉꯁꯤ ꯑꯣꯏꯔꯤꯕꯁꯦ ꯑꯣꯏꯔꯝꯂꯣꯏꯀꯣ꯫ ꯃꯔꯨꯞ ꯑꯅꯤꯗꯨꯗ ꯀꯣꯜ ꯇꯧꯏ, ꯄꯥꯛ ꯍꯦꯛ ꯄꯥꯏꯈꯠꯂꯛꯇꯦ, ꯃꯆꯤꯟꯗ ꯃꯨꯔꯃꯨꯝ ꯁꯣꯜꯂꯤ꯫ ꯑꯅꯤꯃꯛ ꯑꯝꯇ ꯄꯥꯏꯔꯛꯂꯔꯣꯏꯗꯧꯅꯤ꯫ ꯑꯁꯣꯛꯄꯟꯒꯤ ꯄꯥꯎꯒ ꯇꯝꯗꯕ ꯑꯣꯏꯗꯤ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗ ꯈ꯭ꯋꯥꯡ ꯃꯩ ꯌꯥꯏꯔꯀꯥꯟ ꯈꯪꯅꯤꯕ, ꯁꯠ ꯄꯥꯏꯔꯛꯄ ꯌꯥꯗꯕ꯭ꯔꯥ ꯃꯁꯤꯕꯣ? ꯍꯥꯏꯔꯤꯉꯩ ꯖꯥꯟꯗꯨ ꯀꯣꯜ ꯑꯣꯛꯂꯛꯏ꯫ ꯍꯜꯂꯣ, ꯀꯩ ꯂꯩꯔꯒꯦ? ꯅꯇꯨꯗ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯆꯦꯟꯈ꯭ꯔꯦ꯫ ꯖꯥꯟ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯒ꯭ꯌꯥꯟ ꯉꯥꯎꯅ ꯂꯩꯔꯝꯂꯒ ꯅꯥꯞ ꯆꯥꯗꯕ, ꯁꯣꯝꯗ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯩꯅꯤ, ꯑꯗꯨꯒ ꯑꯩ ꯄꯤꯌꯣꯔ ꯁꯤꯡꯒꯜꯅꯤ, ꯀꯥꯏꯗ ꯏꯇꯨꯅꯣ? ꯋꯥꯁꯣꯏ ꯉꯥꯡꯉꯛꯀꯅꯨ꯫ ꯋꯥꯁꯣꯏꯅ ꯅꯪꯈꯩ ꯍꯧꯔꯛꯂꯒ ꯑꯗꯨ ꯀꯩ ꯂꯩꯔꯒꯦꯕ? ꯏꯃꯥ ꯁꯅꯥꯗꯣ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ꯫ ꯖꯤꯌꯥꯟ ꯚꯥꯞ ꯇꯥꯏ, ꯁꯅꯥꯇꯣꯝꯕꯤꯅ ꯀꯔꯤ ꯍꯥꯏꯔꯛꯂꯝꯒꯅꯤ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯍꯪꯂꯛꯏ ꯑꯁꯦꯡꯕ ꯈꯪꯅꯕ꯫ ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯍꯣꯔꯦꯟ ꯑꯩꯈꯣꯏꯍꯨꯝꯗꯣ ꯑꯝꯇ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯄꯅꯤ, ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯃꯨꯛꯅꯤ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯕꯖꯥꯠꯅꯤ꯫ ꯀꯃꯥꯏꯅꯕꯨ ꯀꯅꯥꯅ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯩꯔꯝꯗꯣꯏꯅꯣ? ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯉꯥꯎꯕ ꯑꯣ ꯂꯩꯔꯦ, ꯃꯆꯥꯊꯣꯏꯁꯨ ꯃꯐꯝ ꯈꯪꯗ꯭ꯔꯤ, ꯑꯩꯈꯣꯏꯁꯨ ꯊꯤꯕ ꯌꯥꯕ ꯍꯪꯕ ꯌꯥꯕꯗꯤ ꯍꯪꯂꯦ, ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯈꯪꯉꯤ ꯀꯧꯕ ꯍꯥꯏꯔꯛꯇꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅꯤꯅꯦ ꯈ꯭ꯋꯥꯏ ꯂꯨꯔꯤꯁꯦ, ꯃꯥꯒꯤ ꯂꯩꯐꯝ ꯈꯪꯗꯕꯁꯤꯅꯤ꯫ ꯃꯥꯅ ꯇꯧꯔꯤꯕꯗꯨꯁꯨ ꯑꯃꯔꯣꯝꯗꯗꯤ ꯆꯨꯝꯂꯤꯕꯅꯤ꯫ ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯦ? ꯌꯦꯡꯉꯨꯅꯦ, ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯂꯨꯞ ꯂꯩꯔꯦ, ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯈꯥꯡ ꯂꯩ ꯉꯝꯗꯣꯏꯅꯣ? ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯕ ꯃꯆꯥꯊꯣꯏꯒꯤ ꯃꯇꯧ, ꯎꯠꯊꯣꯛꯀꯟꯗꯕ ꯂꯣꯠꯁꯤꯟꯒꯝꯕ ꯃꯇꯧꯅ ꯁꯨꯛ ꯀꯨꯏꯕꯁꯦ ꯂꯣꯠꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯂꯨꯕ ꯃꯤꯀꯨꯞꯇ ꯃꯥꯕꯨ ꯃꯤꯔꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯀꯔꯝꯅꯗꯤ ꯌꯨꯝꯗꯨꯗ ꯂꯩꯅꯤꯡꯅꯦ? ꯖꯤꯌꯥꯟ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯂꯒ ꯍꯣꯏꯁꯦ ꯐꯔꯦ, ꯍꯣꯔꯦꯟꯗꯨ ꯆꯠꯂꯨꯔꯁꯦ꯫ ꯉꯥꯏꯈꯣ, ꯂꯟꯆꯦꯟꯕꯁꯦ ꯀꯩꯗꯧꯈ꯭ꯔꯒꯦ? ꯀꯣꯜ ꯇꯧꯕꯁꯨ ꯄꯥꯏꯗꯦ, ꯃꯥꯅ ꯃꯔꯣꯜ ꯑꯃ ꯅꯍꯥꯟ ꯁꯥꯎꯈꯤꯕꯗꯨꯗꯒꯤ ꯀꯩꯝ ꯍꯥꯏꯔꯛꯇꯦ꯫ ꯑꯩꯅ ꯄ꯭ꯔꯤꯇꯤꯅꯥꯗ ꯍꯪꯂꯛꯑꯣꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯩꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯏꯆꯦꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯇꯅ ꯑꯩ ꯑꯗꯨꯝ ꯍꯜꯂꯦ ꯌꯨꯝꯗ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅ ꯄꯥꯎ ꯐꯥꯎꯕꯗꯁꯨ ꯐꯖꯅ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯇꯦ꯫ ꯕ꯭ꯔꯤꯖꯦꯁ ꯃꯔꯥꯏꯕ ꯍꯣꯠꯂꯤ, ꯑꯗꯨꯒ ꯑꯁ ꯃꯥꯅ ꯃꯔꯣꯜ ꯑꯃ ꯀꯩ ꯇꯧꯔꯤꯅꯣ ꯋꯥꯈꯜꯒ ꯊꯣꯛꯇꯦ, ꯃꯥꯁꯨ ꯇꯨꯃꯤꯟꯅꯗꯤ ꯂꯩꯔꯝꯃꯣꯏ꯫ ꯑꯗꯣ ꯅꯪ ꯅꯣꯏ ꯁꯥꯏꯗꯗꯤ ꯍꯪꯉꯕꯣ? ꯃꯥꯁꯨ ꯈꯪꯗꯦ ꯍꯥꯏꯔꯛꯄ꯭ꯔꯕ? ꯇꯥꯏꯂꯥꯔꯣ? ꯀꯨꯏꯔꯦꯗ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯃꯛ ꯍꯪꯂꯕꯅꯤ, ꯃꯥꯁꯨ ꯈꯪꯗꯦꯅ ꯍꯥꯏꯔꯤ꯫ ꯃꯥꯁꯨ ꯚꯥꯏ ꯑꯩꯉꯣꯟꯗ ꯃꯆꯥꯊꯣꯏꯒꯤ ꯄꯥꯎ ꯍꯪꯕꯗ ꯑꯩꯁꯨ ꯃꯥꯒ ꯆꯞ ꯃꯥꯟꯅꯩ, ꯍꯥꯏꯔꯨꯕ꯭ꯔꯕ ꯑꯩꯈꯣꯏꯍꯨꯝ ꯀꯩꯗꯧ ꯂꯩꯒꯦ? ꯀꯩꯅꯣ ꯍꯥꯏꯁꯦ? ꯄꯣꯏꯔꯩꯅ ꯄꯣꯏꯔꯩ ꯑꯣꯏꯈ꯭ꯔꯁꯨꯅꯦ, ꯑꯩꯈꯣꯏꯗꯤ ꯃꯥꯕꯨ ꯊꯤꯕ ꯌꯥꯗ꯭ꯔꯥ ꯁꯤꯅꯤ꯫ ꯑꯗꯩ ꯃꯃꯥꯟꯅꯕꯤ ꯃꯥꯡꯈꯤꯕꯗꯨꯗ ꯑꯩꯉꯣꯟꯗꯁꯨꯅꯦ ꯆꯩꯕꯗ꯫ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯒꯤ? ꯕ꯭ꯔꯤꯖꯦꯁ ꯃꯀꯣꯛ ꯅꯥꯒꯦꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒ ꯀꯩꯁꯨ ꯈꯦꯠꯅꯗꯤꯌꯦ, ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯁꯤꯅꯤ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯆꯞ ꯃꯥꯟꯅꯅ ꯇꯧꯕ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯊꯤꯑꯣꯔꯤꯗꯣ ꯃꯥꯅ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯁꯨ ꯂꯤꯁꯤꯜꯂꯒ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯁꯤꯜꯂꯛꯏꯕ꯫ ꯈꯪꯗ꯭ꯔꯦꯗ ꯅꯣꯡꯗꯝꯕ꯫ ꯑꯗꯣ ꯑꯩꯁꯨ ꯊꯝꯃꯒꯦꯀꯣ, ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯒꯦꯕ꯫ ꯅꯪ ꯂꯟꯆꯦꯟꯕꯗꯣ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯅꯕ ꯇꯧꯔꯣ꯫ ꯐꯅ ꯁꯥꯎꯔꯤꯅꯦꯅ ꯃꯥꯅ ꯇꯧꯔꯤꯗꯣ ꯀꯩꯁꯨ ꯀꯨꯏꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯂꯥꯜꯂꯕꯁꯨ ꯆꯨꯝꯃꯕꯁꯨ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗꯅꯦ ꯑꯩꯈꯣꯏ ꯅꯠꯇꯅ ꯃꯥꯒꯤ ꯀꯅꯥꯝ ꯂꯩꯕ ꯅꯠꯇꯦ꯫ ꯍꯣꯏꯁꯦ ꯐꯔꯦ, ꯑꯗꯣ ꯅꯪꯁꯨ ꯊꯝꯃꯣ, ꯑꯩꯁꯨ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯔꯛꯑꯒꯦ꯫ ꯑꯅꯤꯗꯣ ꯀꯣꯜ ꯊꯝꯅꯈ꯭ꯔꯦ꯫ ꯖꯤꯌꯥꯟ ꯕ꯭ꯔꯤꯖꯦꯁꯅ ꯍꯥꯏꯔꯕꯒꯨꯝ ꯂꯟꯆꯦꯟꯕꯗ ꯀꯣꯜ ꯇꯧꯏ, ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯍꯥꯃꯨꯅꯤ, ꯀꯣꯜ ꯔꯤꯡ ꯆꯠꯂꯕꯁꯨ ꯄꯥꯏꯔꯛꯂꯝꯗꯦ꯫ ꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯥꯎꯔꯤꯅꯦꯅ ꯀꯣꯜꯁꯦ ꯄꯥꯏꯔꯛꯂꯣꯏꯗ꯭ꯔꯕ꯭ꯔꯕ? ꯄꯣꯏꯔꯩꯗ ꯁꯥꯎꯔꯒ ꯑꯩꯈꯣꯏꯗꯕꯨ ꯀꯣꯜ ꯄꯥꯏꯔꯛꯇꯤꯕꯁꯦ ꯐꯔꯣꯏꯗꯧꯔꯤ, ꯏꯃꯥꯟꯅꯕꯅꯤ ꯀꯥꯏꯅ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯆꯠꯂꯨꯒꯗ꯭ꯔꯣ? ꯖꯤꯌꯥꯟ ꯋꯥꯈꯜ ꯇꯧꯅ ꯃꯥꯒꯤ ꯍꯥꯟꯅ ꯇꯧꯔꯝꯕ ꯃꯊꯧꯗꯣ ꯃꯈꯥ ꯆꯠꯊꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯄ꯭ꯔꯤꯇꯤꯅꯥꯒꯤ ꯀꯦꯕꯤꯟꯗꯒꯤ ꯊꯣꯔꯛꯂꯕ ꯇꯨꯡꯗ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯗ꯭ꯔꯦ ꯂꯣꯌꯥꯒꯤ ꯔꯨꯝ ꯇꯝꯅ ꯂꯥꯛꯏ ꯂꯟꯆꯦꯟꯕ꯫ ꯊꯣꯡꯖꯜꯗꯨꯗ ꯂꯦꯞꯇꯨꯅ ꯀꯣꯛ ꯊꯤꯜꯂꯒ ꯃꯅꯨꯡꯗ ꯆꯪꯉꯛꯂꯤ꯫ ꯂꯣꯌꯥꯁꯨ ꯕꯦꯁꯤꯟ ꯊꯝꯂꯤꯕꯗꯨꯗ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯂꯟꯆꯦꯟꯕꯅ ꯆꯪꯉꯛꯄ ꯎꯕꯗ ꯍꯔꯥꯎ ꯀꯧꯁꯤꯜꯂꯛꯏ꯫ ꯗꯣꯛꯇꯔ, ꯁꯣꯝꯗ ꯐꯝꯕꯤꯌꯨ꯫ ꯁꯤ ꯍꯥꯏꯔꯒ ꯇꯦꯕꯜ ꯋꯥꯡꯃꯗ ꯊꯥꯔꯤꯕ ꯆꯤꯌꯔ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯊꯤꯜꯂꯤ꯫ ꯂꯟꯆꯦꯟꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯩ, ꯂꯣꯌꯥꯁꯨ ꯐꯝꯊꯔꯛꯂꯤ꯫ ꯀꯩ ꯂꯩꯔꯒꯦ ꯗꯣꯛꯇꯔ? ꯁꯤꯂꯩꯃ ꯀꯩꯁꯨ ꯇꯧꯍꯧꯗꯕ ꯅꯠꯇ꯭ꯔꯣ?
ꯍꯧꯖꯤꯛꯀꯤꯗꯤ ꯀꯩꯁꯨ ꯇꯧꯍꯧꯗ꯭ꯔꯦ ꯄꯣꯊꯥꯍꯜꯂꯝꯕꯅꯤ ꯑꯣ ꯑꯗꯣ ꯗꯣꯛꯇꯔ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯗꯣꯛꯇꯔ ꯑꯉꯥꯡꯒꯤ ꯐꯤꯕꯝꯁꯦ ꯈꯔꯁꯨ ꯍꯦꯟꯖꯤꯟꯅ ꯁꯣꯛꯆꯤꯟꯈ꯭ꯔꯦ ꯗꯣꯛꯇꯔꯅ ꯀꯤꯗꯅꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯕꯒꯤ ꯍꯥꯏꯕꯗꯣ ꯗꯣꯅꯔꯒꯤ ꯀꯩꯒꯤ ꯄꯨꯂꯞꯅ ꯁꯦꯜ ꯀꯌꯥꯃꯨꯛꯇꯤ ꯆꯪꯅꯤ ꯂꯣꯌꯥꯁꯨ ꯃꯀꯣꯛ ꯅꯣꯝꯃꯤ खरा संदोकनासु हाइरई इंडिया दा किडनी ट्रांसप्लांट से मखल अहुम थोकना लेबे हाइबदी ख्वाइदगी सेल तारबदा 4,75,000 अदुगा एवरेज प्राइस ना 5,40,000 अदुगा मु ख्वाइदगी प्राइस वांगलिबसिना 7,30,000 सिने अदुबु मयामना तौनरिबसि एवरेज सिने सिलेमगिसु एवरेज सिदा तौसिना तौरबदे लंचेन ममरक खजिक थना हंगलई अते तोपगिदी डोनर दुगा मागा मैच तौब्रा हाइना हान स्क्रीनिंग टेस्ट अमा तौनी अदुई मतुंगदा 1 लाख तगी 5 लाख फाउबा चंगनी अदुई मथंगदा होजिकी अइना हाइसखिबदो 5.4 लाख पोस्ट सर्जरी ओइनदी सेशन लेरकनी सेशन अमदा 2k की सांग चंगले मेडिसिन कोर्स सो 50k दी थरांग तौदबा यारोय अदुगा मुक्सु इम्यूनो सप्रेशन की इंजेक्शन मथौ तारकलदी मदुसु 20k to 25k चंगनी ICU दे लेबगी चार्ज सिमदी हॉस्पिटल की मखा पोले यामद्रबदा 30k दी हरकनी अदुगा जनरल रूम दा लेबगिना 40k to 60k सुमाइन हरपे करिगुंबा डोनर दुना अहिंगबा मिसक अमदगी ओइरबा मागी स्टेइंग चार्ज लाकनी अदुबो मागी दी यामा ओइ ICU गिना यामलबदा 12k स्वाइ ओरकनी जनरल गिना 20k मु पुलमना सुम पाबदा लेम पाना कोना नबा तौबगी हरगदी यामद्रबदा 9.5 लाख नत्रगना 10 लाख कुंबदी मथौ ताई दुगा किडनी ट्रांसप्लांट सिदी दिल्ली गुमदा पुरगा तौसी अइगी खंगनबा इमानबा डॉक्टर दिल्ली दा पुबले अइ तानगे वारी दु कुपथना सानबा ओइबना मतम खजिक संगना सानै लंचेनबो हुमांग कांगे तौई मसामक डॉक्टर लाइन ओइजरबसो मागी लाइन दी ओइजदबना कुपसिनदी खंगलुदे फमलमबदगी तपना हौगलगले अदुगा सुमना हाइरई याम नुंगाइजरे डॉक्टर एमदा तानरखिगे अदुगा थोबदा पाउसे हाइजरके होय हाइदना लाइहौरे लंचेन मनम मपान थोरकलगा खोंथांग लुमना थांगदना हॉस्पिटल की कॉरिडोर तमना चटली तपना माना दुमना ममाइनो थदुना चटलिंगे कनागुंबा अमदा वाइसिलुरे लंचेन बी खंगखंगना सॉरी अय उजौद्रे सी हाइदुना ममाइनो खलकपदा मखादा तारिबा चेदो खुनगले मसादो मुनोन खलक्तुना चेदो पीगे हाइना मागी ममांग लेपलिबा मिसक्तुदा येंगले सोइखे हाइदो लोइशिंदे चपलेपी मागी मिटमांगदा लेपलामिबा मिसक्तु ओबदा थमोइंगदा साउनिंगबा खजिक फाउरई मदुमकने मिटिंगदो खरप येंगदुना लेख्रे